Manipur top channel gi maikei marui bi ipausing miyam na thamjagi ahanbada chachana ar hai Kuki militant singa satminaduna irang thona na basingano Santi oina lairi senapati da Assam Rifles Kuki militant lusimbu singa satminaba amadi loina tinaduna laibiki mathakta militant singa sibu Assam Rifles na ngak senduna satlibasi karigino haina Assam Rifles na singdo o hairkli ngasi senapati district student association sasana sinduna senapati da pangthokpa pawmising unabada sasagi president Saloni Tony nai February kungani thogi ahin nungyai da Assam Rifles amadi Kuki militant gi lusing businga satminaba amadi militant gi leadership Assam Rifles na ngak senduna sat thengnakhre Assam Rifles na tawriba thaba sim gyamna lebak thibani haina paladuna karigidam Kuki militant gi leader singa siga Assam Rifles ka una bano amadi santi oina leiba pamba senapati miyam irang thokna bohona ba man thabak sing karigi chatpa haina magna hangki Assam Rifles ki director general gi pungning singsiladuna magna hai Kuki militant singi leader singa kari karam wari sanabano makhoi gi wari sanafam thokpra oiriba phiba masigi matana Assam Rifles na sengtokadabane Assam Rifles na Kuki militant singa loina basina matam pumra santi oina leiba pam senapati miyang punsida pamda thaudok sing thona na basilabra haina singna halaiba wapam thamladuna atenba matamgi manungda Assam Rifles na hiramasigi matana sengdorakadabani haiba wapam satsagi president na thamkhiyari Atop media report singna BJP MLA sing ngasipun wa khanagadori Manipur gi Chief Minister oiram N Perena hokiba February mapanda Chief Minister gi phamdagi resign tawkraba matungda President rule thamlak paloinana hauju oirakli Manipur gi phibam sigi matangna hayeng Bharatiya Janata Party BJP gi MLA singoiba akhanaba mifam ama pangthoktuna khanagadori BJP gi joint convener sing Lamlai Assembly constituency ki MLA Khongwatam Ibomsa amasung Mayang Imphal Assembly constituency ki MLA Kongkham Ravindrona punna sign tawtuna hayeng nungthin pung anita pada pung Pachoi Assembly constituency ki MLA Sapam Kunjakeshwar Kiebagi Terada Laiba Yumda BJP legislature singoeba akhanaba mifam matuda legislature punamangna sarugyana ba sirol ama thokre akhanaba mifam adugi Paujil sing BJP ki legislature khudingmakta thaduna khangankhre hari hayang pangthokadoriba BJP legislature singi akhanaba mifam adugi matangda Sangai Express na phangwa paugi likhun sing hai mifam aduna Manipur anauba miyamgi oiba lenga ama lehanabigi matang yauna Manipur gi hausu oiragliba law and order gi phibam su khanagani Manipur gi Governor Ajay Kumar Balana hokiba February kunda Manipur leidiba law ni yadaba mongda nongmai pairiba singa masum tamgi miyai khudimak nongmai sing adu nimitare gi manungda lenga thpi khalakadabani haina akaknaba matam thakibaga maram moiduna oirakpa yaba khudong thiba kayadagi ngakthoknabagi matangnasu hayengi akhanaba mifam asina khanaraba yai haina paugi likhuna manasu makhatana report tawri pausna makhatana hairi atopa paugi likhuna man phungdorakpagi matungina Manipur haujuk oiriba minister ama haptuna popular government ama semnabasu hokiba sahi English ngani kungo humdogi me ahumdagi state asida tholakiba sahi ani fazilakadarobi irang sigi waroisin puraktuna santi hanjinhan mangamloidabana center state asigi law and order gi phibam lakshinana ba masum kana yadriba nakanani gi miyoishinga wari saduna mausagoiba phibam santida hanjinana ba matam khara anoba government semanduna president rule adumak lehelaba yai hari Manipur haujuk BJP gi MLA singna amat oina lengak semnabigi masing suna lerabasu lengak semanbigi mohta haujuk state asida thogliba sahi ani mapung fazilakadorob irang sigi worosin pranaba masum law and order fokat hanana bohona bada ehen ma miyeng sentana thamgani haba wafam paugi likhuna sinasu phongtokli Anova popular government ama semlabasu maduda Kuki gi MLA sing yauroidaba amasum anova popular government aduna hauju Manipur thuglibi irang asi khudakta laksindana worosin propang ngamloidabana sentana matam khradi president rule aduma thamnaba phirep laukiba mali heri Kuki gi BJP gi MLA singna phone social media ra thuroktuna Manipur minister N Biren gi mohta anova lenga ama thamlabasu Kuki singi separate administration gi demand di adumak tawkigani haina phongdokhibasu laikhre Kuki MLA Paulina Nadi, Kuki Singi Marakti Amabu Minister Haplabus separate administration ki demand Hongloi have a wapam social media phone to Kibane. Manipur Sahi Ani Rongi Mayada Tulak Libi Iran Sigi Waroisin Purakna Basentan Isteresigi law and order gi pibam Fagat Hananabuhana Vada Akanaba Ming Tamnuna Tabakya Pekalakli. Manipur gi singa masum tamda security forcing the Lakiba Numaising Lenga Tingalanaba, Manipur gi governor Akanaba Matam Taduna Kangan Kipalekre.
law and order fagat handuna irang asigi warsin purana besenten atubada irang thokliba maite amasung Kuki animaki civil society organization sing MLA sing pun kauraga santigi wari sanabigi khongthang pekhanaba hotnari haina pawgil khunna sina makatana phongdorakli atopar report sing mayam da thamjari state asigi hauzik oiriba law and order gi phibam sina maram oiraga ngasi no manini asida miyam gi lenga ama lakani haibigi thajaba leitri N. Berenas Minister Pamdik resign to Kibanumiti Horaga Manipura President Rule Gimakada, Assembly suspended animation at Hamlaga, Leva Asigi President Giming the Governor Lang access and Torokibini. Tazabaya Pau Likunsingna High, Hanadi Yam Atupumatam, the popular ministry of Malakani Habigi Tazabalemani, Adobu Isteresigi, Low and Order Namaramoraga, Yamna Tunamiam Gilenga, Malaklagani Habigi Wapum Litri, Masagi. Masak maming haidokning daba political leader manhai Government of India gi Ministry of Home Affairs na Manipur gi law and order gi phibam yamna kupni yengsilibana hauzi oiragliba law and order gi phibam masi ningti na laksilaba matungda Manipur da miyam gi oibalenga ama shamlakpa yabi gi phibam de leiri kumza English ngani ga kungo humdugi me ahumdugi Manipur oirakhiba law and order ga mari leinaba phibam singda khulai kya mangkhiba shankhai thumkhai gi thabakan khalakpa state asigi miyam gi hingnabigi lambi oiriba national highway singda poche puslakliba makhal khudingmaki gari singdagi namduna pu pathang mangamda shankhai thumkhai leptana sathaduna lakli adumainama haukiba numi kharani asida numai kapna pigi pawdi leitri habi yare Manipur santi amadi nena taba phibam laktuna mausagi Pibam the Hanjilangna Bamatunda, Miam Gilanga, Siam and Pagani, and the Government of India, Ministry of Home Affairs, Yamnaka, and Mot Pidi, and Paladuna, politician Dunahai, Maramasina Yam Drabra, Manipura Miyagi, Muna Siambalanga, Malakura, Tha, a homelom sang labiadi. Tha homlongi Manunda, Manipura Miyagi, Muna Siambalanga, Malakaruina, Langak, Hexiamaga, Prime Minister Narendra Modi, BJP Party leader, Zepi Nadamadi. BJP gi lusing basing impala satna begi wapam BJP central leaders sing na khanna ba laire hanasu thajaba ya ba pawgi likun sing na phongdorokli Manipur santi lakna ba hona begi saruk ama oina central force sing yauna Manipur police personnel sing na civil amadi uniform da yamna mikup na hum sing na law and order ngak begi thabak ehing nungthil khaidana sathari mafam kya da ain kai sing thibu humba amadi phagat begi thabak sathari honari ba sing asina Mai Paktuna Manipur Santi Laktuna Miyagi Mihut Singiweba, Government Semlaba Matunda, Prime Minister Narendra Modi Impala Lakpada Marueva, Project Kredi Sangaram Naba Hauzik Lady, President Rulangana Honavare, Prime Minister Sangaka the Marueva Project Singimanunda, Mantripukita Sagaliba Civil Secretariat Yauribana, Maram Weraga, Batam Sana Lucian the lyrically Civil Secretariat, April Thagi Ahan Masayolda, Lucian Gadauri Hanesu, Paushina Makatana Fundurakli. Amarumdana, Kusukulai sing Pikat Narakli, Laukatli, Yuzi sing Sufagali, Isteresi Governor Azay Kumar Balan Hokipasagol Sunumita, Isteresi Singamadi Tamda, Kanglon Kaina Kulai Paidun Lady Bissing, Numitareni Manunda, Pikalakna Bakan Krabamatung, Lepalatin Kusukulai sing Pikalak Paletri, Governor Numitareni Matam Taki Baduki Marisuba Numirashida, Tabal District Tawal Police Kimanunda Labor Tabal SP Gopista Kusukulai sing Pikalaki Haina, Manipur Police Control Room Girolamana Fongdoraki. Pikalak Kiba Kusukulai Singadudi, Magazine Yauba SMG Caravanama, Tear Smoke Ganama, Sniper Rifles Ama, Double Barrel Nungmayama, Single Barrel Nungmayama, .38mm Pistol Ama, 2-inch Mortar Shell Ani, Improvised IED Ani, Kilogram 2.100 Lumba Madi, Kilogram 1.070 Lumba, Aduga 36 hand grenade turret, Baufengi radio sheet Mangaf Yauri. Amaromda Hengang Police ki Kutang Impal East ki SP the Sukusukulai sing Pikalaki Bakusukulai sing adudi magazine yaw AK-56 rifle ama magazine yaw 2.3.01 into 7.62 mm gi MAS series ball action sniper rifle ama madi magazine yaw 303 rifle ama gani Porambad Police ki .303 ki nongoi maru kuntra Amadi AK gi maru taraga matoi pikhalaki haidi Imphal West District ki district asigi SP office da hoki pathangza numita 9mm gi carbine ama pikhalaki haidi nakala maromda Manipur Police amadi Central Force ki apunba kangbu man Chusampur District ki Chusampur Police na konba
langza khuna thibu humbi ki thabak sa thabar tuan tuan su khulai sing fuga pangam le hadi phagalaba khulai sing adudi magazine yawba .303 rifle ama single barrel country made ahom 81mm motor gi semdoklaba pompi ama gram 500 lumba IED ani country made kilogram 01 lumba IED ama country made .303 gi semdoklaba sizinaba yariba nongoi maru ahom 81mm motor country made ki sizinaba yariba maru ama improvised bomb country made ahom amadi improvised pompi ki sizinaba yariba maru ahom country made amarom da hauki bathang zanumita security force na Imphal East ki irilbung police na konba funal maring khun gi tuan khulai sing fogal hedi phagalaba khusu khulai sing adudi detonator yaudaba 36 hand grenade ani 9mm pistol manga CT 05 thaba SMG carbine ama 303 ki copy yariba maru manga 7.62 mm AK ki copy yariba maru mari single bore barrel ama amasung wear yaudaba detonator ani baufengi radio set ama magazine ga loinaba country made magazine ga nama .22 gi sizinaba yariba maru ani anti riot shell manga yauna tuan polam singni amarom na Tenopal district ki more police na konba laibi khunau the security force na tuan khusu khulai sing fagal hari fagalaba khusu khulai sing aduri country made lethot ama IED ahum pompi shell ahum baufengi radio set ama yauri UG sing fagat pegi matang da Manipur police control room na thadorak pasiol asida ngasi KCP noyon group ki cadre ni haiba miyoi ama security force na phare hari mak miyam dagi namduna ki halaga sel lawbada senaba miyoi ni hari pharba miyoi du Imphal East ki Singarel Tezpur dagi Damu Kangjam allies ningjaba 47 koi hari kawi hari duga haukiba thangja numita security force ki kangbu amana koireng na lusingba UNLF ki cadre ni haiba miyo ani fagale haina police ki sirol asina phongdorakli fagalaba miyo singadu wangkem rohit sahi taragani panamadi thangjam nongan sahi taragani pan kawi hadi makoidagi mobile phone ani police na fogale hadi haukiba irai numita security force na KCP ibungo ngangongi cadre ni haiba taruk for kraba matungda Imphal West ki lamsang police na konba kaukthru makhale kai search tagi khusukhulai khra security force na fogale hadi hareba mafam asidagi SBBL gun ahum amadi 12 porgi Curtis Kungani Thui security force na fogale hadi nakala moromda Kangpupi district ki Laimakong police na konba El Samphai khunda kanglon kaina saramba bunker ani ngasi security force na sidokre hadi ngarangsu police station asimang na konba El Munlai digi Harauk Thel khun phawbagi marakta kanglon kaina saramba bunker ani security force na hoki bathangja numita thugai kre hadi ni su paus na makhata na phongdorakli Makasa tharak poina to pauna mapu roiba leitrabi nupi amagi yum tangoi onkhre yamna lebak thiba thaudo amu oina ngarang ayuk pung tareram taba matamda Tamenglong district ki Tauksem sub division gi manungsan ba khoilon khulda mapu roiba laikhidrabi nupi amana ma ki masa amadi masu singaloina na leiba yum ama maina sakpadi gi tangoi onkhre pausin hai thaudo asi ngarang ayuk pung tareram taba matamda thokibane yum adugi yimbu rembi oidibi mapu roiba laikhidrabi nupi adugi mamingna Guiman Liu Kamai Kawi, Masagi se Humfuga Maturum Suri, Taudo Topom the Gipama Pau Gimatuk in a Haidibadi, Taudo sing around Ayuk Guiman Liu Kamaina Search Service Satokling Amadi Maki, Mamonupina Lok the Ising Sokpa, Satokling the Tokiban Hari, Mina Sak to Natangoi one craba, Guiman Liu Kamaiki Yumasina. Guiman Liu Maki Masanupa ani Mamomasu Masu Anigaloina Levani, Maki Masanupa ani Gimanunda Amadi, Nupi Tire, Amana Haksangi Pibam Mimana Davani, Loina, Maki Masunupa Ama, Amasu Masunupi Ama Puna Makoitarosi, Nasi, Lebaktiba Taudu Odu Tangoi on Kraba, Yumaduda, Nungsishan and Lemina Kivani, Mayadu Makuigi May, Haugatuna Tamba, Pungadigi Horak Oigani Hanatazanari, Taudu Oduga Madi Lenina, Tiun Lon Kulgi Biles Authority ki Chairman, Abui Gangmain Fongdokibada, Nasiki Lebaktiba, Mahu Langpoki Tagdoshin Maram Weraga, Guiban Liugi Yum Asi, Maina Sakpadigi Tangoi one crate. Tagdoshi the Sauran Lupala Ama Makairongi, Poche Ut one crate, Yum Masigi, Saksang Weribaka do Una Sabane Duga, Yum Tagaduna, Zingana Kupane, Mai Sapaki Taudo, Hekang Narakpak, Kunjasina, Sen Sinduna Mayedu Mutana Bamadi, Yum Tangnaba Yum Singda, Sandoroktan of Yamnako Hanoki. Loinangasi Taudoshi Yamna Lebaktiva Mani, Adumanama Ishorgi, Tauzalagi Taudoshi, the Imungashigi Muying Mishimina Madi, Aso Open, Yahoda Bashima, Yamna Lebak Perbani, Haikenasu, Paus the Makatana Fundorakli.
Amarom Misam Papa Yaning the Haina Wakat Kongjang Sangsingre, Tabal District in Nongpok my police station Gimanungsana Leva Shikong Kumbidegi, Okrap Nilam Nigi Masanopa Okram Zoy Seni Fugohum Doibuta Sigi Taraga Marida, Police na Laurembam Singlatigi Pazin Kibabu, Yamnakan Yaning the Papongo Pagaloina Make Dongim Yamnamadi Mera Pai Visina Nasi Shikong Kaitil the Wakat Kongjang Sangsingre. Wakat Kongjang Adura Saruk Yaki Basingna, Zoy, Misam Nimaku Atubur Sadopi, or Hyper Wapam Sing Fongdorakli. Sikongi akoi bida leiba maira paibi lup taraga marina saruk yaduna satakiba wakat mi pamaduda misam phaba yaningdi misam otpa leiba misam otpa neiba tawbigano misam thadok pir awamadi zoigi kari maral no haibu warol sing thaba play catching season akhi amadi yaningda bigi khulaw cash lakhi wakat kongjang adura saruk yakiba maira paibi lusing busingna okram zoi misamni Indian Army degi thabak tegi potharaga dukan masa ma hangduna luhongba madi Atai Tauram Kiagi, photo video copy, Tapak Togduna, Imung Manung Puduna Lazabani, Mark Parkiba Numit, Tasiki Taraga Marida, Long Wiki Kainagi, Lay Wiki video photo numbers Kibada, Manipur Police Command, Kambun and Laurembam, Singla to Pakibani, Mark Numida Duda, Samina Kiba, Okong Sang Mamang Lekaidiki, my bum Bizensi, Yankiga Mangabu, Tadulam Laga, Zoina Pazinduna, Tamokibani, Zoibu Moral Kiapishinduna Pazin Bigi Tongas Yanindi. Atuba matamda thadopira ohaina sul maya paibi luptaraga marina apul torokli tentang na topa pom parikya manung na pamdaba thadok tholakpa hakchina lawi issue hauze uzik sathari mahiroi singi yamna maru oiba class 10 amasum class 12 ki parikya si hek hobaga pamdaba thadok sing tholakpa parikya su masak thianba yaba parents singi marakta madi oja singi marakta thamoi sengdaba yawbadagini Thogli Taudosi, All Manipur Student Guardians Organization, Hakshina Lobi Haina Organization Siki General Secretary Sumati Sograpamna, Kuyek Pidno Press Tokpa, Sholamanasu Fondorakli. Adugo Tentang Nasum Nam Tamzarangi, Hausiku in the Miam Pau, Sumatan Solution Zaragasum, Makata, Anova update, Miam Punanga Minasiana, Chanel Siki Makedi Miangimapunda, Makatana Tamzari, Makata Banova update, Miam Punanga Minasi.